Nini nangi mini kitchen do yam phasaye. Aitu nangi do sananinge. Aiki name do singami ka wele hele kaida laye. Nini aisi aine. Ai sabian yes oire. Nini. Nini macha oininge. Manipudara ona ngairamge. Ai nini yamna nungsiye. Nini, nangi manakta ai laninge. Ai lawwa lao. Manipurdagi icha anigi nungsiraba message ase tabada thamoise aduki matik yamna nungsi icha ani yaifabata oyuko matam pumbada aduga aigi mini kitchen da nungsina comment tawbirakpa Anjali Moirangthem Gaimai Kamai Kams Rohit Khan Wasim Akram Hero Mapa Arambam Sobita Michael Fandembam mayam punamakpu hainingai leitana thagachari mayam ngasigi aigi mathel sidi sagolai uti oina taure ngasidi ichanupi su metric ki exam thaba chaki ichagi afaba yaifabata pinabibasu oirasanuko mayam dasu khoramjaduna haijari ichagi damakta afaba nibiyu ichana exam thaba chakri se aisu leiba yade ado ngasidi uti ma thonge ibenda aisu kattaba kuire handang nungni se thaba yamna chinba ko aduna nungsidak mana se bora ma haure aduga uti ma thonge aduga tuning khongne tawraga khoisu morok maga phajana meleba ko ado ngasigi mathen se ibena yamna hauna su charasanu aduga icha nupi ayingbigi exam su phajana tharaga maipakna harauna halakpo isanu ko ichana exam chakhise ayukta nganna chakre ado pung amada exam loiduine yum halakpada di thengani ko andoni mayam ado bora su hawba loisale si hawba loiraga iben gi muk chak semba yarani mayam iben gi chakse si loiraga semaga katnaba tawrasi ko ado siga aigi pukham singse leire ase leibaki leiriba item macha singside aina dum sajabane bako asije phajana saba loiraga kanghallaga ne khoigi maitanda amung lawba haitare ko adumaina lawragadi eni khoigi leibakna saba konje loi sizinaba yai ising kari problem leite haitare ado ibengi pukham tengko se aina dum sajabane leiba nate ko ado ibengi chakse siga semasi ko mini ginina pukhamse yamna chawandre aduga magi tengko siga su hinjang haptuini ado bora sina pukham mathakta machi da hapire ko ado ametpi sisu machi da hapirage ado hinjang sina magi tengko ta dum tawrasi ko ngasidi sagolai uti se kuire chadaba do ichanupi nasu sagolai uti se mama chaningi na hairamba ko aduna ina sagolai uti se thongbirabni ngasidi ado ibengi katlasi ko magi chainjang loina hapa loire ado jaga je kitang pikpanina ko adugi kitang keno tawe ado mini gi katpaje aigi khudoina ure kaim udre taide ado ibengi singsiga leire ko ado je khoiraminarase ibengi damakta ngamjaba kacharaga mayam punamaki damakta ibena phaba yai phaba punamaki pinabiba oirasanu irecha punamaki ima leibakna wari sisu numit khudingi khoramjeduna nijaribani thuna tangdu leitaba santi hanjalakpo oirasanu haidana ado khoigi kabita okramna nungsina comment tawbire aigi mini kitchen gi chakhomje khara laptakna nambiro haina ko ado laptakna namme ko aigi mini kitchen je amna pikpane aina leirise thabam phamda quarter da dum leibane bako ado adum room manungda piktakna semaga adum tawbane hajabra mayam